idea of Manipur sagat pada punna kunda minariba community singsi Sanana Nusinana Amata Webigi Waka the Labata Ragadi Manipur si Aduki Matik Ingba Amadi development labor tumba state amo igani haina thum hajaning ba atien wa khradang aiba haja wa ragadi adungai Manipur haja batai community kuntra taruna kundawa community kuntra taruk sina Manipur se nga aga lakhi bagi ityas ki puari takak takak kya da yawi samna mang de lengin biri koi maitai gi maitai bangal hai so Manipuri Muslim haida batai koi nagani sinau singlakpi badu Manipuri nagani sini kuki sinau singdu Manipuri kuki ni maitai koi su Manipuri maitai ni aduna idea of Manipur sagat pada punna kunda minariba community singsi Sanana Nusinana Amata Webigi Waka the Labata Ragadi Manipur si Aduki Matik Ingba Amadi development labor tumba state amo igani haina thum jarakanda apun pangani ekoi punamak apun bagi wakan khanna si haina hajarakanda itenan jari punam putagan jari